Mayam Bukrumzari, Domning Biribas Impact News ni, I Joyshree Usham na Impact News ki Manung Huna da Taram Nokchari. Ngasi ako na puzargi ba topic asi foreign militants in Manipur. Ngarang Manipur gi governor na hoziki Manipur thokli ba irang asi Manipur si days da hozik mapalam degi lakpa militants sing khulai paiba sing Myanmar yauna mapalam degi lakpa khulai paiba sing na Manipur da violence athare haibagi Pauzi Kangle, Aduna was a security forcing Nakan among the combing operations at Haba Haure, Atu Matamda, Hariba Mapalum de Gilakpa, foreign militant singers, Manipur de Gitaklagani, Haibigi Dukumba, relief camp Amada, inmates in Unabatat, but the governor Nafungo Kibalekre, Aduna Hiramasida Quina focused on Zaragan as a Puzariba topic, foreign militants in Manipur. Hiramasida Manunguna Kanabina Bakwe studio, the Lengshin Biriba, experts, Ahanbada, Haki right Mok to the Lengshin Biriba, Oza HARESHWAR GOSWAMI, Vice President, MPCC, Ozabutaram Nokchari. May I thank Lengshin Biriba, Oza NAOREM JOYKUMAR, retired professor, Department of History, Manipur University, Ozabusutaram Nokchari, and on my extreme right, Lengshin Biriba, Oza MAIBAM DHANABIR MEETEI, editor HUEIYEN LANPAO, Ozabusutaram Nokchari. Han Bohanga Sehak, Oza NAOREM JOYKUMAR Lakchage, Oza Huziki June Gitang Kumapanda, Huziki World World Cookie Zoo Intellectual Council Haiba Loop Amana Hoziki United Nations ki General Secretary da SOS Memorandum Ama Pisin ki Habagi Pau Koina Adumayam the Kangare Memorandum Masida Hozi Manipur da Laiba Cookie communities da Hoziki human rights violation Taure Aduna Atu Matamda Cookie Oiba State Ama Sembiu Natraga Hoziki Myanmar gi Chin State, adagi Chittagong Hill Trek, adagi Mizoram gi Saruk, adagi Manipur, Tripura, Asimiam ji Punsilaga, Kuki gi Oiba, nation ama country ama Sembiu, Habigi at Mine Tachinba, memorandum ama Pisin Kiba Lady Nature Ngarang Manipur gi Governor Anusia Ulkina, Huzik, NB College Hangba, relief camp Chatpada, Kogi Paumi Singa, Boris Hanabamatamda, Manipurda, Huzik, Mapalam Degi Sangakpa, Kolai Paiba. Maruoina Myanmar degi sangakpa khulai paiba sing asina Manipur de hingsa gi thabak chathare habegi pau fangle aduna security personnel sing sina mi myam phagat ki bazu leire aduga khulai myam ju phagat ki bazu leire operation kana chatharagani bunker myam thugairgani habegi wafam phungdrok pasida Hozik Manipur gi hoziki head amana smai phungdrok pasida akoina mamang de dum chingna dum lakpa foreign militant sing yaure hainari base hariba anigi incident se akoina combine tawram matungda masi confirm tawba yarabra oza khoigi aina yamna nungai ridi tang ahum mai gi tang kungani pandagi haibi yai march ki tang ahum dagi kalogi april gi tang ahum dagi thoro iba dagina hoji power si 60 days hele 60 days assista hek hobudigi hona masista koi cookie singida khulai tawriba asi ngasagi koi Burma dagi lakpa koi cookie gi militant singni haibache akoina laudra dum lai koi Manipur gi leriba civil society kangbu khangdi intellectual sing koi any debate any forum of the koi laura lai laura lakpa singasi bhawda foreign elements sing yawi Haiba se masi ngasi bhawda akogi central government gi amu state government gi mayek singna protect thamde but in the meantime again another interesting amana ngasagi tarik ohumda gotna je thoba kalanda boina akogi article 355 ki matungina akogi said law and order se boina loksal lekhosal hai ai yamne akogi constitutional expert na ti the article 355 to yauriba most important aspect asi ngasagi foreign gi invasion gi posa am yauri Now the contradiction si kamay la idea matam da. Hojik adi betul da article 355 chat na high chat na di high so many confusion mu create tawre. Tawrakan da after having a long matam yam sang na kuiraba about some 60 days gi matung da governor na akoi gi foreign gi adugumba militant sing foreign elements sing yaure haina haire. Ano governor na confirm yaure hairaba ase masi in a sense officially lobo yare. Masigi official say Kramai to the governor na Khali after 60 days the Kamai Kang ino before that Machina Kabana Kang dino Adu Taragadi India intelligence ki labor spying network sigi intelligence ki magi Karajagada Basigi failure Imaram Kari have so many questions Mayam Lan Maduna Madugi Adu Hojikti Yam Nungai Badi
governor na confirm tawrabani na governor na hairaba haibase it is almost all officially haina koina lobada kasu kai dren khan koi Manipur gi honorable governor na samaina statement hom pirak pasi koi gi yamna interest hujik le present context de am interesting oi leiba pothi di kamain taw na su kuina nga sa yu thambi gare koi gi professor JOYKUMAR ai gi ojana su madudi asu kuina 60 days matung da hujik ta hairi je kamai haiban oi potu sida koi na hangning ba question ji US ke ambassador Eric Garcetti have mane mana pigi ba statement lai re European Union gi preliminary session na logi ba decision na singba lai re sigi pot sing ji tara kan da haire ira ba question se masi gi matung da lak pot ni na haidea da na hujik se haire ira sina akhoi gi BJP government ki asoi ba sing si ku khatna ba haibadi Manipur India da haidi Delhi da leba BJP government amasung state da leba sigi asoi ba si ku khatna ba ngasai gi hairo pot se somda pulap injan ba haiba se one of the causes ne ba akhoi foreign immigrant mayam la aga Manipur da trouble create to what tori ba si mayam na yanar ba masak sing gi manung da amane ba masina maram oidar ga di honorable governor na Manipur gi lengak fail oi re si masani admit to re kamani admit to ge hai matam da akhoi na khange khulai paiba PDF ki natraga KNF ki natraga Chin National Army gi haibidi PDF ki alai mayam kuntra lari mayam si manung da moi ju yaw khang moi gi lariba mayam duni haibasu mayam na tum khange akhoi ni iriba Jorsanpur gi DC na ga akhoi gi Chandel gi DC daga iriba official level letter sida moing matha mayam ju lo yaw re haijariba aina lakta du point na sigi governance se fail oi re haibasi mana tai haibagi maram di kai no ai kanda ngasai gi PDF ki kari gi pot 2021 gi military coup le matung da thol ka pot ne ba 2021 hidi Manipur da su state government duga Delhi da su BJP na pan matam ne ba hairiba akhoi gi Manipur gi mapan da leiba khoi Manipuri la lo hai ga insurgent hai ga tra ama chang bu phare kape kholen torga khulai paiba su gyam mi mayam si khoi changi hana mana seida mo yaure hairi se adudi maduna takodi India gi leibi intelligence fail ore India government fail ore Manipur government fail ore ba se simatai Manipur gi governor na Manipur gi chief minister na kanom hai bai sha official le maduda official oiba oidaba hai bai ada da khanan ngai leite moina kanom hai bai sha madu official ne lawre aduga moina haire ido aikhoi gi European Union da ngaranga nahan ga tawba then aikhoi gi hojik khoi gi High Commission kanona mapan gi US ki High Commission phungduk khiba khotuk khiba aduga contemporary thamun namun lak pagi wane ba government of Manipur government of India na Myanmar gi illegal myam yaure se hana khange clearly khange aduga adai juda Assam Rifle natraga army na khabai khara sarak pa yaroi ba marndi thari ba che se Chandel gi SP na district police Chandel gi SP na Surjanpur district police da hangbane ba noida noigi area da nangi district police ne kolibar Surjanpur gi area da illegal oiba Myanmar macha ashok pa lebra shok ta ba lebra ama tawra ina query ma tawbane ba official letter ne ba district SP mana adugi pakhum da ne ba Surjanpur gi SP na pi bane ba moi shoe then adu the shok gi pakhum da hari se bed number bo yauri ba department yauri ba Surjanpur district hospital gi ortho da sumain shokoni adigi then suiba patient sing du na tana maduda attend dawriba Shebari Hagadra, another functionary, Adu Maming Matau Yauri never. Other you the Armina descended Haidu Madula Hum Tokti Aduga. Hoi, Ada you the Aquina low way of Amlay, Jochanburgi Espina Piva can go to the report to the me a whom they get to river to look share. Sigi Mamang they admit to Galang Macras Yauriba. Bomb explosion the Buleta. Aduna Muka no Harakanda recently Quatha Kuno or Quatha. Ga tainari ba border pile 81 sigi hek na nakanda Myanmar rom dal richi PDF ki Myanmar gi UG group PDF ki chok ke mam lei mi chani shum lei ba mado ai du da Myanmar authority na moi manung ge ba tong na jabani jet paisen da na bom thada da na attack mam to bo lei even bom jet ko thada yaw re hai ba gi akhoi media da phone gi ba lei aduna hoi me Armina Hybrid, May 3 day shock, May 3 gay, a quick hand, I can a quick lunge, 2 among the admit of Shiori, Yawudi,